अहानबदा मरोइबा पाउ रिम्स के डायरेक्टर की युमदा ngarang bom langsilambagi wayokta ngasi wakat mifam famkhre कोविड लाइचट अमुक संदोरक्लिबा असि येंगलगा पार्क रिजॉर्ट लाइसंग न चिंगबा मफम सिंग थिंगजिननबा लेंगाकना खंगनख्रे इंडिया दा हौखिबा पुंग कुनमरी असिदा नौना कोविड-19 पॉजिटिव ओइबा मियोय लिसिंग कुन चंगागा यांखै तरे थेंगनख्रे अमदि मियोय निफुना लेखिद्रे अमदि मोरेदा चाही असिदा डेंगी पॉजिटिव ओइबा मियोय कुंट्रागा तरे थेंगनख्रे अमना लेखिद्रे PONYTV na sandok chaba nungtil gi pau mining tabirib singbu bidyasana taram nok cheri pau sandok na pizari bom langsinduna aki akhang pibagi mahutta wari sanaduna yanaba purabu haina uripok khumanthem lekai development organization gi general secretary anobam arun kumar sharma na appeal tawrakli rims ki director a santagi uripok ta leiba mayum gi geta sakhangdaba singna bom langsilambagi mayokta lekai adugi maira paibi sing amadi uripok ahanthem lekai development organization anina sinduna ahanthem lekai community hall da pangthokpa wakat mifam amada Arun Kumar na haikibada laikai asi santi pami yanadaba kongai leirabasu masaga wari sanaduna yanaba purukna bahonabiyu maduna taduna miyam tinba mafamda bom langsinba asi kaya amasu thokre adubu makhata nade asigumba asi tawiganu asigumba thodok kaya asina laikai ge miyamda aki akhang pokhan biganu haina fongdokhe wakat mifam aduda saruk yakhiba singna mirakta vom langsinba yaningde miyamda aki akhang piganu haiba kholaw kaya su lauke yamba sing rims ki director ubiri bayum sidai nahan bom langsin biram dana amato birame nahan nungdangda ado sidai sida chenabiri ba sangstan khangde ama khangde masina khoi yaringai mirakta bom langsin bibi thabuk to biganu yanadaba kongai le biraga su masi masaga tana biraga yanabu birau haina ningsing jari Manipur da numit kharani asida COVID-19 positive oibigi chang hengalakpa maramna tourist ki mafam sing thingzinaba Manipur tourism ge director W Ibohalna khudyek piduna thadorokpa cherol asina padli lengakna natraga lanaina chalaiba parks waterfalls resort hotel restaurant garden heritage sites licensing cafeteria na chingba mafam khuding makta COVID-19 ge layong asidagi fagalaktripa fawba thingjilagani haire Manipur lengak na haukiba July amadagi single use plastic sizinaba thingnanaba laukalakliba khongthang asige manung channa Manipur plastic policy lisingani kunithoi gi close 12.9 gi makhada kamjong amadi forjual district ki oina single use plastic sizinaba thingnanaba kamjong district ki deputy commissioner Rangnamai Rang Peter Amadi Forjual District ki Deputy Commissioner Joseph Paulin Kamson na order ama thokibaga loinana district level officer sing dasu hairiba hiram asigi matangda khanghaladuna policy asi ningthina chalaina basu khanghankhre policy asigi mayokta chatlamba sing Manipur plastic policy lisingani kunithoi gi makhada chairak pigani hairi nakal amaromda ngarang ukhul district ki oinasu mafam khudingda plastic chariba sing amadi plastic na maram oiraga mahosagi khal kaitharakliba asi yenglaga ukhul district ki deputy commissioner Krishna Kumar na single use plastic sizinadana order ama thokre BJP da ticket tanaba masing yamanbana Johnson na mighty hobani haina kaisamthong da leiba ilangbam Johnson ge mayumda pangthokba BJP kaisamthong mandal ge mifamda mandal asige president and birena haikre ngasi pangthokiba executive meeting aduda BJP Manipur Pradesh ki vice president and Nimbus BJP Manipur Pradesh ki state executive member Alka Salam Mahila Mocha Kisan Mocha Singh Yuva Mocha ge Mioy Singh Sarugya ke
Thauram aduga mari lainana Birena Hai BJP state ki executive singe mifam pangthokre District Singi Pangthokpa Loikre Hauzigna Amuk Mandal Singi Oiba Mifam Pangthokpani Hana Pangthok Lamba Thabak Sing Amadi Hauzigna Paikhat Kadaba Thabak Singi Matangda Kupna Khanaduna BJP gi Mapangal Kalhanba BJP gi Wakhalon Miyamda Sandokpa Asina Mifam Asigi Pandamni BJP na Horakliba Miyamda Lebak Ningbagi Wakhalon Sagatpa Amadi Socialism da Work Tauri Paumi Singna Hangba Wahangi Paukum Piraduna Mahakna Hai BJP gi Mirep Khara Kendra Kharada Vote Kahodaba Asi BJP gi Ticket Tanaba Migi Masing Yaman Kibana Oikibani Voter Sing Sen Pamlakpa Amadi Civil Society da Yaurami Haibigi Yengsinba Yaman Bana Ilangbam Johnson Mighty Kibani Haina Fongdoke Koina Khanjaba Kashamthongsi particularly Koji Lyric Yam Haiba Gyan Yam Tava Kambuni se Kudamana Koina Johnson Putoxa Koina Kariki Putoino Mase Haikandra Magi qualification PhD in law name Haxi and a Magi quality may add the Kalaka Koi BJP na Hide Missidi Putok the Yarena Bakte Magunam Lane and Kalaga Koji Putoxa Givani Tabadabu Mangon the Yangshin Bakarasulai Sukumba Civil Society the Lajeramba Singjina Johnson Karga de Goise Amohana Lepa Yara Kana Makoda Wakal Piltawi Sinas Maramorga Hari Pectors and General Mupungana Warga Koji Botsika Hodabani. Border Town Morea July Tha Sida Mioi Taramanga Dengue positive Oiduna Chahi Asigi Hauzik Fawada Mioi Kuntra Taret positive Oire Amasung Amana Laikidre State Health Department ge meeting Makada District Malaria Officer Dr. Manibhushana Luchingduna Amadi Moregi Sub District Hospital Malaria Department ki officials yauna staff singna Border Town Moregi Ward number 1 dege Hauduna Ward number 9 gi Akoibada Anirak Suba Oina Dengue Awareness Pangthokpaga Loinana Smoke Fogging Kaptokre Panba Yabadi Chatliba Chahi Asigi Jun Thagi Tang Taranithoi Amadi Tarahumdoi gi Lonaba Hingda More Subdivision gi Manung Channa Laiba Ti Tonglang Village dagi Chahi Mapan Muktangai Ribe Angang Ama Dengue positive Oibidagi Rims Hospital da Laikhidraba Matung Rims ki VRDL gi Team Amasung Technopal District ki District Malaria Officer AMO Amadi Atai staff yauna Hokiba Jungi Tang Kunmari dagi Fogging Kapa Amadi Surveillance ki Thabak Kanna Chathaduna Lakibani DMO Technopal Dr. Manibhushana Fongdorakpada T Tonglang Kundagi Angang Ama Denguna Laikhidraba Matung State Health Department ki officials Amadi National Vector-borne Diseases Control Program ki officials Singa Punna Kupna Yengsili Praja Singna Nongju Thaga Oibana Yariba Makai Kangna Chikhandanaba Amadi Ibung Manung Kairoi Lekaida Luna Nana Thambaga Loinana Cheksin Thaurang Lokhat Piu Haina Fongdorake Mitai Council Moregi President Mayang Lambam Thoiba Singna Malaria Department ki officials amadi staff Singna Moregi Akoibada Kangna Thokhanba Laina dagi Ngakthoknanaba awareness pangthokpaga loinana More Pumbada Fogging Kapthokpiduna Kangdagi Thoklakadaba Laina Singdagi Matam Chana Cheksin Thaurang Lokhat Pibabu Apenba Fongdoke Moregi Praja Singh Nasu Department Khak Ngaidana Isagi Kairoi Likaida Luna Nana Thambaga Loinana Yariba Makai Kangna Chikhandanaba Honabiu Haike Kang gi laina sidigi karamaina ngakthokani habse ekoi awareness kya tawgrabani ekoi khangna tawdabagum tawibase amase ana layeng gi thati yorokanda section bagi tharang tawbase masi phatte aduna ekoina kang gi laina sidigi karamaina ekoi lapthok kadoge haiba taragadi ekoi awareness kya ju phangabani ekoi yum nakanda lairiba aduga maning maya da lairiba sing tungdal lairiba kaya se ekoi masi haidoktuna amadi mari lainaba Hoking Kapokpa Amadi Ising to Tungan and another gift for the Sihabasi so high. Andrew Kendragi Manung Chana Laiba Yambemgi Lailampa Community Hall da Nongmagi Oiba BPRP Achievement Melage Thoramaba Yambem Gram Panchayat VLF Singh Amadi Club Singna Line Department Singa Kutsamnaduna Ngasi Pangtokre Community-led convergence towards enhancing entitlement accessibility haiba hiramda pangthokiba Thoramaduda Thoramapu oina saruk yakiba Yambem Gram Panchayat ki Pradhan Sanabam Bimol Singhna haikibada ngasi
ngasi pangthokliba BPRP Achievement Mela asi Andro Kendragi ihan hanba oina pangthokpani masida Yambem Gram Panchayat ki manungda leiriba miyamna lengak na piriba kanaba kaya asi Imphal da leiriba office singda chaludrabasu pangthokliba mela asidagi kanaba Laubinanaba Kanghanki, Manipur Lengak na piriba Chief Minister Hakselgi Tengbangi card, Pokpagi Amadi Laikhidrabagi certificate, Farmer card, Handloom card na chingba Sariba Amadi renew tawbagi Kudong Chaba Sing Ase Miyamna Kanaba Laubi Honanaba Mahangna Makata Ki Loinana COVID-19 vaccination tawriba asidasu miyamna vaccine kapthok pibaga loinana lemna mitki layeng chathariba asigisu kanaba lahonanaba lakliba miyamda fongdoke ngasigi thawramaduda retired range forest officer Kumantem Ibocho Yambem Gram Panchayat ki Pradhan Sanabam Bimol Singh Yambem Gram Panchayat ki Upar Pradhan PH Nilachandra Singh Manipur State Rural Livelihood Mission ge BRT and Samungau Amade Manipur State Rural Livelihood Mission ge District Coordinator Prem Amade Yambem Gram Panchayat ki Member Singsu Sarugya ke Imphal da office sattragasu kuila performance da tulungjana logi ayibasi mit kilayba amadi part certificate loiduna death certificate aduga vaccination aduga kuila helum di kathaba ro phamagi kathaba hai basina sigi tulungjana singasi performance da koi free da loina Central Board of Secondary Education CBSE na lauba class 10 amadi 12 ke exam ngasi haidokpa yana leire ningsing bayai CBSE class 10 amadi 12 ke exam April ge tang 16 tagi hauduna May ge tang 13 amadi June ge tang 15 fawba chathakibani Union Education Minister Dharmendra Pradhana fongdokhibada exam ge fal lauthokpada thinthabakari su leite CBSE class 12 ke exam June ge tang 15 fawba chathake amadi exam loiraba matung che khotpada numit nifu mangani changi haina fongdokhe Adungai lising amaga chamapan humfu manga da thokhiba chaktang bage thodok adu drama oina utuna miyamda nauhonana yenghanba fanghalagani haina MSU ge president Hawvizam Chalamba Mitaina DM College campus te leiba loop asigi office ta pangthokpa chaklam khomchat haina mingthonba drama gi yaifathauni gi thoramda fongdokre drama asigi Ibiramba Laikhidraba G Joy Kumar Sharma ni aduga lamjing lamtak pibana Laikhidraba Birzet Ngangomba na Ibirambani Thoramaduga Mari Lainana Chalambana Makata na Haikibada Chaklam Khomchat Thodok adu Thokibadage ngasi MSU haiba Lop asi semlak bagi ahanba ihul thamlakhe iramdam asida puthok chaba cheng mapan lamda thadokkhibana lamdam asige miyamna chaba thakba Fanglaktabadage matam aduge lengak pasingi mathakta khongjang sangsin kiba thodok aduda lamdam asige mahiroi kaya yauna asokapan nangkhe thawai marina Athoba oikiba asigumba kaya asibo chaklam khongchat drama haina mingthonduna thodok aduge matangda miyamda MSU na uttuna lakpani adubu chahi khara lebluraba matungda handak chahi asidadi hairiba drama asi unanabagi damak yaifathauni pangthokpani nauna pangthokadawriba drama asigi subcommittee ge chairman oina Athoba Laishram amade Mani Ningthozamna oiri amade assistant director oina T Priyavartana oiduna lamjing lamtakani haina chalambana fongdokhe Karamda matamdugi mahirosing adun laiba khunagi damakta kayam yamna akhina thimnaki ba kayam wana akhigi thawai pha thodu akanda adugumba khungjing adu sangsim khibage aduga loina na horogiba nahasing asina akhigi laiba ningbagi aduga khunai sibu nuksibagi laiba ki damakta karigumba thaba kharati pangthokningbagi adumba wakhalon do bokmana bagi damakta aduga khoina matamda sangsim khungjing adugu tungda horogiba nahasing aduda khoina khangja hongna ba uja hongna ba adu karamna thenaki ba haibelsing adu yamna khanghanjaning badagi khoina em chuna lisang sing hariba akoina sangam khomchani seng drama ase akoina pangthok charaga lapani Ang bacing asida untung na wana la ida ang bacing ang bacing shole ay ba
Paugi maragthan natin break ama. PONYTV na makhal mathel gi thoram sing sanduktuda miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damak PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyam gi suggestion bu khawramna ngaijari Break ki matungda makhataba pau pizari Manipur lengak na mitai ST lista athubada chananaba honagadabani haina Manipur ge Scheduled Tribe Demand Committee ge General Secretary ke Bogendrajit na ngasi khutiek piduna thadorakpa cherol asina palli ST DCM ge leching makhada Manipur ge maru oiba yelho furup ama oiriba mitai da Indian Constitution na pifam thokpa ngaklo pihananaba amadi SG lista yauhanabagi demand gi damak miyamgi khongjang kayaga loinana Manipur amasung India lengak anina taksilakpasi chahi tara fazilakle hiram masiga mari leinana ST DCM na langkhat khiba representation amagi Paukhumda India lengak na Manipur lengak ta mathau taba che chang singa loinana state lengak ki akaknaba recommendation thagalagnana ba chaichat lising aniga tara humdoigi mege tang kunma panda khanghalakba laikhrabani maramaduna Manipur lengak nasu miyamge ihul khangna amade iho ngaibidana paikhatfam thokpa thabak sing paikhat piduna amade hona biduna athubada yelhomi mitai bu ST lista yauhan binanaba ningsingjari haina cherolasina makhatari Araiba mawongda urea har fanghalu haina All Manipur Agriculture Workers Union ge President S Nilakamal Singh na ngarang khutiek piduna thorakpa cherol asida palli missing yamdraba piklaba leibak Asida lawu pantha yorakpada lomi singna tangai fadana seasonariba urea har matam chana fangdabage wathok thorakliba asi maruwaina Agriculture Department amasung Agriculture Minister anigi aswoiba thausil-dagini haina lomi organization singna maral sirakli hauzik har chainan bage matam helaklaba faubada lomi singna har longna bage damak Agriculture Office mamangda token longna bage queue lephalliba asi haukiba July ge tang 10 dage COVID-19 ge marisuba wave na lakpana laina asi kibadage lomi kharadi black tage lupa lising Amaga chamnga lising ani piduna laina basu yaunare maram asidagi lomi singbo COVID-19 dagi kananaba laingakna araiba mongda har fanghanaba mari lainaba singi pukning chingsilakli amadi block development office natraga laingakna sakhanglaba fertilizer agency singi kuthangda fanghanbidanaba akhanaba thorang paikhatpinanaba union asina makhatara dabi tauri Haryana gi Deputy Superintendent Police Surendra Singh nung purakba truck na thombadage laikhidre thaudogasi ngarang numit yungba aduwaida Aravalista leiba aina thingba query dage nung puduna lakpa truck ama Haryana gi manung channa leiba Nu district ki Panjgaon khul mapada khamna na bahonabada thokibani hairi police tagi fangba paugi matung inna DSP Surendra Singh na ngarang ayuk pung 13 makhairom tabada mining mafia mafam aduda chatok sastin tawgani haibagi pau hek fangbaga khudakta police ahumga loinana mafam aduda chattuna nung puduna lakpa truck adu khamna na bahonabada retired tawgadaba tha mari khakta ngairaba DSP Surendra Singh bu takhairambani hairi Assam ki Chief Minister Hemant Biswa Sarma na ngarang Udalgiri da megawatt
25 की solar energy plant ama sangakre Azure Power amade Assam Power Distribution Company Limited na sinba solar plant sangabage thoramaduda BTC CEM Pramod Boro Assam Power Minister Nandita Garlosa, Assam Minister Asok Singhal, Lok Sabha MP Dilip Saikiasu Sarugyake, Assam Power Department na lupa crore chahum changna sakiba solar plant asidagi yamdrabada unit crore mangage mai puthokna naba pandam thamli hairiba solar plant asina Assam ge Darang, Udalguri, amadi Sonitpur district singe Miyamda kanaba fanghalagani. Chief Minister Hemant Biswa Sarma na Assam ge Chaukat Tharange Lamjelda akoibege fibam ngaktuna tamnanabage mathau taba khongthang kaya amasu laukhatpa changi haina fongdokhe. Haukiba July Marida Chahi Kunmari Surabi Mirolabi Nupi Amada Natabalicha Chatluba Arunachal Pradesh ki BJP ge MLA Lokam Tasarbu Court na bail pikidre MLA Asina Tharakiba Anticipatory Bail Adu District and Session Court Itanagar na case asige matangda achumba ama khangdok na naba investigating officer ge mamangda MLA masamag lakpa mathok tai hairaduna ngarang yakhidabani Koloriang constituency ge mihud oina karakiba BJP ge MLA Lokam Tasar mahaki mathakta FIR ama chankibadage hauzik lotuna lairibani Arunachal Pradesh Police na Lokam Tasar fangnanaba kanna thiri hairi Chairak sida Chief Minister Pema Khanduna karigumba MLA asige mathakta sirakliba maral asina chumba thoklabade mahaki mathakta thabak lokhalakani haina fongdokre Party ama hektana President ge fam pairabaso Sri Lanka bu sagat piriba asi makhata na adumak sagat piyo haina Laibak asigi opposition party samage jana bala wegaya ge luchingba Sajid Premadasana haijakre wafam asi India ge yumthangnariba Laibak Sri Lanka ge anoba President Mikhal ge mangoinana Sajid Premadasana Twitter ge kuthangda India ge Prime Minister Narendra Modi da haikibani panba yabadi Laibak asida sathiba mawongda economic crisis mayong nariba asina maram oiraga thakaya khongjan chatharaptuna hana President oiramba Gotabaya Rajapaksha mamang chayolda President famdage thadokibani loinana Ranil Wickremesinghe Dulas Alaha Peruma Amadi Anura Kamarana Lamba Tauduna ngasi President Mikhal ge bot thadanamba haukre Union Health Ministry gi data gi matung ina India da haukiba pung kunmari asida nauna COVID-19 positive oiba mioi lising kun chamnga ga yangkhaitare thengnakre lising tara nipan ga chamnga ga tarahumdoina laina asidage fagat ke amade mioi nifuna laikidre Masiga tharaga hauzik fawda laichet asina maram oiraga laikhidaba migi masing punna lak manga lising kun manga chanipanga kun manga oikibaga loinana hauzik India da COVID na naduna leiba migi masingna lak ama lising nifu manga chatrok yangkai mari oiri positivity rate na chada mari dasmik manga taret oike amasung fagatpage changna chada maudra nipan dasmik mari taret oike Health Ministry gi matung ina hauzik fawda laina asidagi ngakthoknanaba leibak asigi oina crore chani hena COVID vaccine pithakre hari India gi ahanba monkeypox ke case ama Kerala da thengnakraba matung anisuba case ama so state asimaktada thengnare hairi monkeypox naraba mioi asi Dubai dagi Kerala gi Kannur da tha asigi tang 16 da thunglakibani Loinana Mahak observation tauduna thamle Hiram asiga mari lainana Kerala gi Health Minister Bina George na monkeypox na naraba chahi kuntra mathoirom suraba mioi adu hauzik Kannur da leiba Government Medical Hospital da thamle amasung hakchangi fibam sokchinba leite loinana leingak na Kerala gi District tara mari da alert lauthokre amasung airport mari da su health desk hangdoktuna mekup na humsing na lainana ba khanghankre haina fongdokhe Aroibada Maroiba Pau Mukhana RIMS ki Director gi yumda ngarang bom langsilambagi mayokta ngasi wakat mi fam kre
Covid laichet amuk sandor klibasi yenglaw park resort license na chingba mafam sing tingzin na ba lengak na khangan kre. India da hokiba pung kunmari asida nauna COVID-19 positive oiba mioi lising kun chamnga yang hitare thengna kre amadi mioi nifuna laikidre. Amadi Moreda chahi asida dengue positive oiba mioi kuntra tare thengna kre amana laikidre. PONYTV na sandok chaba pungja sigi Manipuri pau mining tabiri basingbu kaina nabaya thangi jari pinabirasi.